Pung kun marigi manungda Manipur da Meeoi ahum Esing Echaoda Leikhidre Enigi Oina Punna Meeoi kuntragumdoi Sikhre Red alert Laothokhre Pawasi ngasinung til Phongkhiba Leipaki Maira Pausedagi Laukhatjavane Haukiba Pung kun marida awang nongpoki state singda akanba nonglei nungsit amade nongna maram oiduna Manipur dagi Meeoi ahum yauna Meeoi kuntragumdoi Sikhre Saidaksida Indian Meteorological Department MET-na awang nongpokta nong kanna tagani amasung nungsit sitkani haina red alert Laothokhre Manipur gi Oina Leikhidre Meeoi sing asi Senapati district ke Thonglan mayada nong kanna chubadagi landslide tawbadagi sahi kuntraga mari suraba Meeoi ama Leikhidre aduga sahi humbudraga humdoi suraba ahal lamana Senapati Turelda akanba ising iraida irakna duna Leikhidre Imphal dana electric pole da thenglubada mai current salambadagi chingduna Meeoi ama Leikhidre haire Manipur gi Chief Minister N Biren na social media da thagalakpagi matungin National Highway 37 Imphal Jiribam lambida leiriba Maru Oiba thong Makru Barak amade irang thong da miyam chathok chasin tawba yanaba akanba thabak paikhatle irang thong ariba Esingna chenthakhraba su anoba RCC bridge da miyam lanthok lansin tawba yanaba thabak paikhatle Makru thong asi Union Minister Nitin Gadkari na sangakhibane aduga Barak thong na Prime Minister Narendra Modi na sangakhibani haire social media da Chief Minister na thagalakpa warol asina makhata na hairibade Manipur da thogliba Echao asigi damakta miyam da mateng pangnabagi damakta National Disaster Response Force MDRF ki Meeoi nifu saba kangbu ama Imphal da Kannaba Indian Air Force ki plane amada ngarang thunglare MDRF ki team masiga loinana ahianba motorbut taruk amasu loina rakhe Manipur ki Chief Minister N Biren Singhana miyam da MDRF ki kangbu asida mateng pibi duna Esing Echao mayokna bada mateng pangbiyu haina social media da thadorok pachero lama da haire masigi mathakta Indian Army amadi Assam Rifles ki Oiba rescue team ama semduna Echaogi awaba taraba Meeoi singda mateng pangnaba amade rescue tawnaba chapchaba thabak paikhali haina phongdokle amaromda Met Department na makhata na red alert Laothokhibagi matungin na Assam ki Chief Minister Himanta Biswa Sarama na Assam State pumnamakta section thawrangi thabak paikhatnaba amade Echao na sogalaba Maphamsing da leiriba school sing suti Laothokhre amaromda Barak tampak amade Tripura ki mafam kayada chingninghaiba na maram oiduna rail lambi phaunakhidre Sekmai Turelda Nupi ama Tasinkhibadagi Thiba Khangkhidre pawasi ngasinung til Phongkhiba kangla pau sedagi laukhatjavane haujik thogliba Esing Echao asiga mari leinana yamna laibak thiba thodok amada ngasi ayuk Sekmai police station na konba kangla tombe hathi khuwa mapada Nupi ama Sekmai Turelda Tasinkhibadagi Thiba khangdana leire haire press na phangba paw amagi matungin na Sekmai Turelgi iray aduna chenthakhraba Nupi adugi maming Januka Misra sahi hompu Mapuroiba Prasad Misra kawe kangla tombe hathi khwadagi ni haire thaudok asi ngasi ayuk pung 3 minute kunthra tarakbada thokhibane akanba isingi iray na chenthakibana maram oidaga Januka Misra gi chapsaba mafam ama khangba ngamdana leire Manipur Police amasung SDRF ki team singna mahakpo thiba humbagi thabak chathaba haukhre haujik fawbagi oinadi mahaki haksang phangba ngamdana leire Esing Echaogi saitheng mafam kharada hantharaklabasu ayamba mafamsingda Echaogi awaba saitheng leptana mayokna re Manipur Fire Service Office Complex Esingna thumjinkhre pawasi ngasinung til Phongkhiba Leipaki Maira pausedagi laukhatjavane Imphal manungda Esing chawriba sina maram oiraga state asigi khwaidagi maru oiba department ama oiriba Manipur Fire Service Office compound Esingna thumjinkhre Esingna maram oiraga athu akai Maihau langpokta sizinnagadaba department asigi fire tender kaya loinana mini truck kaya Esing thumjinduna leire masigi mathakta department asigi firefighter kaya su chathok chasin yadavana chawna awaba mayokna duna leire Chief Minister gi Bangalow Nattana Imphal Manungi Maru Oiba Maphamsing Esingna Pumtao Taore pawasi ngasinung til Phongkhiba Leipaki Maira pausedagi laukhatjavane Manipur gi mafam ayambada nongka hena leptana chubana maram oiduna Manipur gi tampaki mafam kaya makhata na Esing thumjille Esing Echao na khwaidagi saitheng piriba se Imphal East amade Imphal West ki mafamsing na oire Manipur gi konung oiriba Imphal shahar gi mafam ayamba Esing thumjinkhibadagi chathok chasin yakhidre laloliti ki thabak pumba lepkhre laibak fabadagi Esing thumdriba se Chief Minister Biren leiriba CM Bangalow asi khakta ngaire haiba yare ngasisu makhata na Sekmai thong khabam makha leikai Khurai lairik yangbam leikaida Imphal Turelgi
Launambal kaibana maram oiraga koirengai achanbigai khabamgi mafam mayamba ising thumlei masigi mathakta laifam khuno Nagaram Khuman Lampaki Mafam Gaya Esing Thumjinkhre Imphal Turelgi North AOC amadi Kanglagi mamang thangba Imphal Turel Launambal Sing Esing pathorokpada Kangla Manung Kekrupat Paring MG Avenue Ima Kaithel Uripok Khuyathong Wahengbam Laikaina Singba Maphamsing su Esing Thumjinlei Masigi mathakta pauna Kaithel amadi Thangal Kaithel su Electricity Department Governor Road Esing Thumjinkhibana chathok chasin yadre Amarom da samuro makha lekai da leriba khwai lampak mapan nambul turel torbanda fit taraga manga muk sangna ngarang numidang pung tara muk tarakpa matamda khangogdana kairakpadagi manak nakpada leiba mafam kaya ising thumjinkhre haujik phawba thingnabagi thabak miyamna kana honare makhatana Manipur Police Army Assam Rifles NDRF SDRF Arambai Tiangol Wangwai Kendragi MLA Mayang Imphal Esigi MLA amadi Laikai ki volunteer kaya na mi kan bagi thabak sathare nakal amarom da Imphal amade iril turel gi imai tamna satharak pa hore Pambeina Luchingba UNLF ki mobile commander team na Echao Kannaba honare pawasi ngasinung thil phongkhiba kangla pau se dagi lokhat sabane Manipur da mukta thoktriba mawong da leptana nong kanna chubana maram oiraga Manipur gi amata ngairaba Imphal turel maril gi saruk sugnu kendra gi wangu gram panchayat ward number 6 ke Wangu live su thek laikai da turel gi mai ka hen hengalak pana khudong thiningai oiraba mafam asida lainga ka santi gi wari sari ba Pambeina Luchingba UNLF ki mobile commander mera gi team na Echao Kannaba honare mobile commander mera na Luchingba kangbu aduna Imphal turel gi mamang sahi sing da toina ningkhai gan ba amade Esingna lairai mayai chalaktuna lairai ningkhai rakpa yaba maphamsing da wagi phak saduna amade Lairai da wana hui thaduna ngaksin bagi thabak pangthokhe wangu miyam ga loinana Echaogi awaba thoktana bamade irai cha singbu Echaogi awaba dagi kannaba thabak su mang thana hanba leitana hona khigani hai reng Ras Medicity Esing Thumjinkhibadagi ana laying bagi thabak lepkhre dialysis tawgadaba patient marifu su puthokre Echaogi mateng pangnaba Manipur Police State Relief and Disaster Management Water Resource ki helpline number sing miyam da khangalakle Pawasi ngasinung thil phongkhiba kangleipaki maira paw se dagi lokhat sabane Imphal Manungi Oiba Maphamsing da Esing Echaona awaba mayok na haliba singi yenglaga Manipur Police Department na mari lainaba agency singa khusamna duna Meeoi kaya saphagadaba Maphamsing da thaidokpada mateng pangle Imphal West District ki SP na thadorokpa cherol amada miyamna su Esing Echao asi thengnabada mateng pangbiyo loinana Miyamna thoroktuna Esing Echao dagi kanbagi thabakta ayetpa pibidana basu appeal tawragle masiga loinana police na miyam gi mateng gi damak control room number hangduna thamle number singa dudi helpline number 0385 2450214 amade mobile number 60090 30422 ne hai riba number ani asida miyamna phone tawbirakna basu Imphal West ki SP gi maiki dagi khangalagle Amarom da state asida Esing Echao amade chingning khaibagi thokdok sing thokliba sigi damak yenglaga State Relief and Disaster Management Directorate na khudaki oiba athu akai gi pau pi na bagi damak control room sing hangdoktuna thamkhre hai riba control room sing gi number de State Emergency Operation Center gi oina toll free number 1070 amade landline number 0385 244 3441 ne Masiga loinana emergency response support 16 ki toll free number 112 da pau bibirang na bakhanga lagle nakal amarom da Water Resources Minister Awangbo Niumai na mahaki social media ki khuthang da thagalakpa post amada Esing Echao ga mari lainaba direct complaint sing Water Resource Department miyamna tawrokna ba number khanga lagle number sing adudi landline number 0385 291 3897 amadi mobile number 7628803710 asida khudakta pau phawbirakpa yagani hai reng